Manipur Public Service Commission alauba MPSC Civil Services Examination English ngani kungani thoigi ngarang pangthokpa exam da thokhiba chayet nabagi thodok adu Awangba Thak Inquiry Committee ama Semduna Thigat-Hangadabani haina Socialist Student Union of Manipur SSUM na taksilakli hiramasigi matang da SSUM gi Publicity amasung Information Secretary Salam inawyai mana thadorok cherol amana hai MPSC Civil Services Men Examination gi ngarang tungthil da thokpa paper adubu ayuki matamda yen thokpa haibasi administration gi asoibani nungthil da thokadaba paper adugi title su chapchana iraga yauribani thawong aduna verification gi thabak thoram sing ningthina tawhode haibada sengna takle asigumba sintok sinjin haitaba masina MPSC gi manungda accountability leitaba amasung mathau ningthina haitabagi machat adu uthokli kumja lising ani taraga tarukta requirement ta asoi aran kaya yaukraba matung ngarang thokiba thodok aduna commission gi integrity amasung ikai khumnaba adu chang tahale maram aduna ngarang thokiba chayetnaba adugi matangda MPSC na miyamda lale haijabaga loinana thodok adugi matangda marikchumna sengdok kadabani thodok aduda kana Jenabagi haibatu khangdokna ba high level ge inquiry committee ama semduna maralaiba singi matakta disciplinary action lawgadabani matung tarakpada asigumba thodok asi thoktana ba angamba thakta hotnabaga loinana Manipur lengakna khut thingjinduna achumba wild purakna ba hotnagadabani haina SSUM gi cherolasina makatana khangalagli